Akasbani Imphal, Maibam Dwijamani na pau pazari. Ahanbada maruiba pau. Lanai Hospital singda PMJAY card makata na adumak sanakikani hairi. Security force na lalolup singi miyoi ahum yauna yamlaba kusukulai sing phagale masung Pradhan Mantri Narendra Modi Japan amasung China gi numit marini gi khongsata Tokyo da thungkhre. Raija Sigi Lanai Hospital Singda Tha Sigi Tara Taruktagi Pradhan Mantri Jan Arogya Yojana PMJAY card Sizinaba Thingle Haina Association of Healthcare Providers of India Manipur chapter na Serola Mathoki Batu Hantokre. Miyamna card asigi kudong saba loduna Lanai Hospital Singda lemna layang bagi kudong saba makata na adumag pikigani. Lanai Hospital singda layang bada miyamna kudong saba si hanagum makata na lobinaba apil tawraduna Rising Health Services Manipur ki CMHT amasung PMJAY card ki State Policy Manager Dr. Irengbam Bijetan hai. Private hospital singda PMJY card season aba August ki tang tara taruktagi matam khara athingba thamlani haina Association of Healthcare Providers of India Manipur chapter na public circular ama thokiba circular adu hauzik hantokhare scheme asiki kanaba makhata na private hospital singda hanagum adum piri PMJY card paiba miyoi singna hanagum private hospital singda PMJY gi makhada lemna layingba yaragani. Security force na Rising Sing amasung tamgi tongan ba mafam singda thibu humki thabak sathabada yamlaba khusu kholai sing phagale. Police control room na thokpa cherolaman hai Imphal East ki Sagolmang police station na konba uran siru gi singkhong da thibu humki thabak sathabada insas rifle ahum magazine ahum AK-56 rifle ama magazine ani AK-47 rifle ani magazine ani SLR rifle ama 9mm ki MP5 rifle ama magazine ani amadi tongan ba makhal gi kapa yari bunong maru sani kutrani thoi phagat khi masigi matakta Ziribam police station na konba Zairol Pokpi village amasung Mongbung mitei village athi bhumgi thabuk sathabada yamlaba khusu khulai sing phagat khi Bisnupur jilla gi Parton amasung masigi area dagi bom yauna nongmai amadi nongmai maru sing phagat khi Manipur police na Raija Sigi tongan ba mafam singda combing operation sathabada miyam dagi namduna sel khaibada chena ba lalolup singi miyoi ahum phagale. Police ki pauna hai Imphal East ki Porompat police station na konba bamole kai digi KYKL gi miyoi ama ngarang phagat khi. Atoba thodok amadana KCP taibang ngan ba kanglup ki miyoi amaso kaksing dagi phagat khi. Amromda Lamsang police station na konba Haibong Pokpi mamangli kai digi KCP gi atopa miyoi amaso phagat khi. Police na makata na thibu humki thabu sathabada Tamenglong jilla gi Phaitol part 2 dagi miyoi ama phagat khi mangon dagi brown sugar yauba sapon cap kuli thoi phagat khi. Freedom fighter Haipo Zadonang Lekidabagi Marbudra Mari Suba Kuman Thoram Nasi Pangthokani Mapung Iba Thoram state level Haipo Zadonang death anniversary committee ni senduna Imphal gi Kaisam Pata Leiba Zadonang Park da Pangthokani Thoramaduda Zadonang gi mitamda miyamna leikatuna mahaki maphamda ikai khumnaba utkani Aishaibi amasung AIDS ki maramda school amadi college mahiroi singda ningthina khanganbagi thoramama Kumbi college amasung New Model High School Kumbi dangarang pangthokre Thoramadu District AIDS Prevention Control Unit Bisnupur ni senduna intensified IEC campaign gi sarugam oina Manipur State AIDS Control Society gi miyang makhata pangthokibani Lamdam asidagi Aishaibi AIDS mapung phana muthanaba Manipur State AIDS Control Society max na lepalitena honari masigi sarugam oina Aishaibi campaign asigi Rising Raijapal Ajoy Kumar Bhalan Hautokhibani Tha ani sumna sathariba campaign asida miyamna saruk yabiduna laina asi mapung phana muthana bohonabada tengbang biu haina max ki project director Samim Ahmad Shahna apil tawri Yumthong khuding chatuna HIV AIDS ki maramda khanghanba asisu integrated IEC campaign ki saruk amani school singda khungang singda awareness program tawduna mipong khuding mak HIV AIDS ki mode of transmission ki matangda HIV AIDS Prevention Control Act 2017 ki matangda miron bisingda HIV amati syphilis ki matangda khanghanba asina IEC campaign asigi objective oiri Lin sikpa amasung masibu karamna thengnagani haibagi matangda miyamda ningthina khanganbagi thoramama Imphal West ki Lamphel pata leiba STDC RD wing da ngarang pangthokre District Surveillance Unit Integrated Disease Program IDSP Imphal West na senduna pangthoki bathormaduda Imphal West jilagi CMO Dr. NG Dayapati Devi District Surveillance Officer Dr. Ayekpam Richardson amadi atai miyoi kayana saruk yakhi
Panchayat Advancement Index 2.0 hai bihiramda akanaba Gram Sabha gi mifam ama Waiton Gram Panchayat ki Community Hall da ngarang pangthokre. Gram Panchayat singi mihudamadi Maira Paibi gi lusing basing yauna saru yaduna pangthoki ba mifam aduda amuktang sizinarga hundokpa plastic ki polam sing sizinnadaba haibu wakhalonda miyamda ningthina khanganki. Asiguma makal gi polam sing sizinnaba toknaba miyamna mod amato oina yanaki hairi. Zonal Education Officer Zone 2 Porompan Imphal East na kuan mamafam singda leiriba mahi tampam sang singda National Sports Day ke thorom pangthokna bakhangan kre. Leibaga sigi sangnai re bohoki sanaroi Major Dhyan Chand gi mapok namit thorom pangthokpagi sarukam oina sana khonabagi thorom asi school singda pangthokkatabani hairi. Masigi damak mahiroi singi ayuki assembly da sana khonabaga mari lenuna tawgadaba thabak thorom sing oja singna lauktokatabani. School singda tawgadaba singi manungda indoor games, indigenous games amasung atai masana kaya yauri. Paugi marak thana atengba break ama. Nungairaba Paugel, Urology, Ising Mariga Mari Lenaba, Nabasingda, Jahi Taranipan Hene Experience Leraba, Toido Hendok Nasakang Neraba, Specialist Dr. Amit Bansal, Fortis Hospital, Basant Kunz, New Delhi Gi, Akanaba OPD, Lagliba August Kitang Kuntra, Thang Janumit, Ayuki Pungtara de Ginungtil Pung Anipauba, Trevi Hospital, Lango Laimanai, the Hangdok Cheragani, Akupamarul Gidama, 8805753663 the call to Biduna, Tang the Pungba Kudung Saba Silobiho. Tabiriba pawasi Akashvani Imphal dagini. Pradhan Mantri Narendra Modi Japan amasung China gi numit marini gi khongsata Tokyo da thungkre. Pradhan Mantri na ngarang Bharat thadok lamdai da pawmising da hai mahaki Japan amasung China khongsat asina Bharat ka leibak sing asiga leinaba mari hena phagathan baga loinena shanti security amadi saukhatpagi lambi da khumang yangna sangshan bangam lagani. Pradhanmantri na Tokyo da pangthokadaba taramanga soba India Japan gi sahi gi mifam da saru yagani masina lebak ani gi phibam pagranbada asoba mateng oiragani ngasi phongba pause singi maroiba pausingi da makhauzik Nongmeikapam Bedamani leire Bedamani Thagachari Dizamni Pongna Famda Imphal dasu Congress ki bhot chor gaddi sor rally pangthokre Manipur da Congress ki lengak soidana laklagani haina AICC Manipur in charge MT Saptagiri Sankar Ulakana Fongdoki wafam ahan headline tawri Pawasi Sangai Express Manipuri edition dana anisoba headline tawri Naharol gi thodangda National Highway da chathok chasin tawbada athingba piriba singa lenga ka negotiate tawgadaba nate haina Lok Sabha MP Angomcha Bimolcha akoijamna phongdoki wafamna pauche asigi ahanba lamaida maroiba pawoina fongli Welan Pauda May ahum Englising ani kungo humdoidagi lal haukraba matung Moirang Assembly Constituency da Relief Camp kun hangki hauzik taramari leiri haina banner headline tawri Morning Bell da Bisnupur Jila gi Deputy Commissioner na Self-Help Group Tarada Lupa Lak Taramangagi Senfam Beneficiary Singda Pangankibagi Pau Ahan Belamai the Fongli Sanalebakta MU da Numinini Chathagadaba National Seminar Hogdokre National Highway da Free Movement Yahandaba Asi Miamgi Hak Matpani Haiba Pawama Anisoba headline oina Fongli People's Chronicles da Churachandpur Jila degi mioi mari drug ka konana Assam Police na fare haiba pawama ahan balamai da fongli Pawasi Sangai Express English edition dasu ahan balamai da maruiba pawoina fongli Manipur Mail da Manipur gi Governor Ajoy Kumar Bhalana kungamathoi suba Governors Cup State Level Fencing Championship English ingani kungamanga hogdokibagi paw ani suba headline tawri Ganfew Mail da Manipur da leiriba political party singna People's Union for Civil Liberties ki Chayet Naba report ki mathakta FIR file tawkre haiba paw ahan headline tawri Tamilong Times da Marfu Taramari Suba Haipau Zadonangi Ningsing Kumon Ziliarong na Kundaba Mafam Singda Pangtokani haiba paw amadi Manipur da dengue ki case Samri ga Marfu dra suri haiba paw amasu pawche asida fongli dizamni Thagachari Bedamani Aroibada Maroiba Pawamuk Lanai Hospital Singda PMJAY card Makatana Adumak Sanaki Kani Hairi Security Force na Lalolup Singi Miyoi Ohum Yauna Yamlaba Kusukulai Sing Pagale Masung Pradhanmantri Narendra Modi Japana Masung Sainagi Numit Marinigi Kongsata Tokyo da Thungkre Paulo Isare